ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯣꯖꯤ ꯈꯨꯃꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯨꯔꯥꯟꯂꯒ ꯅꯨꯡꯉꯥꯏꯕ ꯃꯇꯩ ꯃꯅꯥꯎ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯊꯣꯏꯁꯅꯥ ꯈꯨꯃꯟ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯗꯦ, ꯅꯥꯏꯇꯣꯝ ꯌꯥꯎꯕꯅꯤ꯫ ꯃꯇꯝ ꯃꯥꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯆꯥ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯔꯣ ꯀꯧꯏ꯫ ꯊꯔꯣ ꯑꯃꯗꯤ ꯇꯣꯝꯆꯥ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯝꯆꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯍꯣꯠꯅꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯣꯟꯅꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯇꯣꯝꯆꯥꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯄ ꯑꯣꯏꯕꯒꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯕ ꯂꯣꯏꯗꯅ ꯃꯃꯥ ꯃꯄꯥꯁꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯊꯤꯗꯅ ꯊꯔꯣꯒꯤ ꯑꯎꯟꯄꯣꯠ ꯑꯗꯨ ꯌꯣꯟꯊꯣꯛꯄ ꯌꯥꯕ ꯃꯈꯩ ꯌꯣꯟꯊꯣꯛꯂꯒ ꯁꯤꯡꯂꯁꯤ ꯍꯥꯏꯅꯩ꯫ ꯁꯅꯥꯒ ꯀꯥꯏꯊꯣꯛꯂꯒ ꯁꯤꯡꯒꯗꯕ ꯑꯗꯨꯁꯨ ꯊꯔꯣꯒꯤ ꯏꯃꯨꯡꯁꯨ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯕꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯍꯥꯞꯂꯛꯇꯦ꯫ ꯁꯅꯥ ꯑꯔꯨꯞꯄ ꯈꯔ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯁꯅꯥꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯈꯖꯤꯛ ꯈꯛꯇ ꯄꯨꯖꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯌꯣꯟꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯍꯧꯗꯕꯒꯤ ꯐꯤꯕꯝꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯁꯦꯜꯁꯤꯡ ꯑꯁꯤ ꯏꯟꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯀꯥ ꯍꯦꯟꯅ ꯏꯟꯈꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯌꯨꯛ ꯉꯟꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯒ ꯆꯠꯈ꯭ꯔꯒꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯎꯃꯪꯗ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯌꯨꯝꯗ ꯅꯨꯡ ꯁꯨꯕ, ꯆꯦꯛ ꯁꯨꯕ ꯑꯁꯤꯅꯆꯤꯡꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ꯫ ꯊꯔꯣꯅ ꯑꯔꯩꯕ ꯆꯦꯡ ꯍꯋꯥꯏ ꯈꯔꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯤ, ꯑꯗꯨꯒ ꯆꯥꯔꯒ ꯄꯣꯊꯥꯒꯅꯤ꯫ ꯃꯁꯤꯅꯤ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯃꯊꯧ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯤꯗꯤ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯃꯟꯈꯤꯕꯅ ꯈꯔꯗꯤ ꯊꯦꯡꯉꯤ꯫ ꯊꯔꯣ ꯋꯥꯔꯕꯁꯨ ꯋꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯅꯨꯄꯤꯗꯤ ꯃꯥꯅ ꯑꯣꯏꯔꯤꯕꯅꯤꯅ ꯏꯔꯨ ꯃꯥꯏꯊꯔꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯒ ꯆꯦꯡ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯦꯡ ꯑꯃꯠꯇ ꯆꯦꯡꯐꯨꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯉꯁꯥꯏ ꯑꯌꯨꯛꯅ ꯆꯦꯡ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯍꯜꯂꯛꯄꯗ ꯂꯩꯒꯦ ꯈꯜꯂꯒ ꯊꯕꯛ ꯋꯥꯃꯟꯗꯅ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯃꯉꯣꯟꯗ ꯂꯩꯌꯨ ꯍꯥꯏꯒꯗꯕꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯁꯦꯟꯗꯨ ꯂꯧꯔꯒ ꯑꯩ ꯐꯠ ꯂꯥꯎꯅ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯕꯛ ꯋꯥꯔꯝꯃꯅꯤ, ꯃꯥ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯔꯝꯕ ꯀꯣꯜ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯩ ꯑꯗꯣ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯇꯥꯔꯤꯕꯣ? ꯁꯦꯟ ꯈꯤꯇ ꯄꯤꯔꯛꯎꯅꯦ꯫ ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯦ, ꯆꯦꯡ ꯈꯖꯤꯛꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯇꯣꯝꯆꯥ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯝꯂꯝꯂꯤ꯫ ꯃꯝꯂꯀꯥꯟꯁꯤꯗ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯉꯁꯥꯏꯗꯣ ꯀꯥꯎꯈ꯭ꯔꯕ ꯑꯩꯁꯦ, ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯨꯔꯒꯦ ꯀꯩꯗꯧꯔꯒꯦ? ꯅꯨꯃꯤꯠ ꯇꯥꯔꯦ, ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯌꯦꯟꯁꯥꯡ ꯑꯔꯩꯕ ꯈꯔꯗꯣ ꯁꯦꯝꯂꯝꯃꯣ꯫ ꯆꯦꯡꯗꯣ ꯑꯩ ꯑꯣꯏꯅ ꯆꯠꯂꯒ ꯂꯩꯔꯨꯔꯒꯦ꯫ ꯌꯦꯟꯁꯥꯡꯅ ꯀꯔꯤ ꯂꯩꯔꯕ? ꯑꯂꯨ ꯈꯔ ꯂꯩꯔꯤꯕꯁꯤꯒ ꯌꯦꯟꯗꯦꯝꯒ ꯑꯣꯏꯅ ꯏꯔꯣꯜꯂꯒꯦ꯫ ꯍꯣꯏ, ꯌꯦꯟꯁꯥꯡꯗꯣ ꯁꯦꯝꯂꯝꯃꯣ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ꯫ ꯇꯣꯝꯆꯥ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯔꯣꯁꯨ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯌꯦꯟꯁꯥꯡ ꯊꯣꯡꯅꯕꯒꯤ ꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯒ ꯌꯦꯟꯁꯥꯡ ꯑꯗꯨ ꯍꯥꯟꯅ ꯁꯦꯝꯂꯒ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯆꯥꯁꯨ ꯆꯦꯡ ꯂꯧꯔꯨꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯁꯦ ꯁꯤꯅ ꯊꯣꯡꯉꯨ꯫ ꯗꯨꯀꯥꯟꯁꯨꯅꯦ ꯊꯣꯡ ꯂꯣꯜꯂꯝꯗꯅ ꯃꯄꯨ ꯑꯗꯣ ꯑꯃꯨꯛ ꯀꯧꯊꯣꯛꯅꯔꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯡ ꯑꯗꯨ ꯊꯝꯂꯒ ꯃꯥꯁꯨ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯐꯝꯊꯔꯛꯏ꯫ ꯊꯕꯛꯅ ꯋꯥꯕꯩꯔ ꯀꯩꯅꯣ ꯏꯁꯥ ꯏꯎꯒꯥꯁꯦ ꯄꯨꯝꯇꯦꯛ ꯍꯦꯛ ꯇꯦꯛꯑꯦ꯫ ꯊꯔꯣ ꯆꯦꯡ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ, ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯊꯧ ꯇꯧꯈ꯭ꯔꯦ꯫ ꯇꯣꯝꯆꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯗ, ꯑꯁꯨꯛ ꯌꯥꯝꯅꯅꯦ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯕꯕꯨ ꯆꯥꯕ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯁꯤꯃ ꯆꯥꯅꯤꯡ ꯍꯥꯏꯗꯨꯅ ꯆꯥꯕ ꯉꯝꯗꯦ꯫ ꯍꯌꯦꯡ ꯍꯪꯆꯤꯠ ꯈꯛꯇ ꯉꯥꯏꯔꯦ, ꯑꯃꯨꯛ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯅꯤ꯫ ꯊꯔꯣꯁꯨ ꯇꯣꯝꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯦꯟꯗꯨꯕꯨ ꯁꯨꯔꯕꯣ? ꯍꯟꯗꯛꯀꯤꯗꯤ ꯁꯨꯔꯦ꯫ ꯅꯣꯡ ꯅꯤꯅꯤꯁꯤꯒ ꯆꯠꯂꯗꯤ ꯈꯔꯗꯤ ꯂꯦꯝꯒꯅꯤ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯦ꯫ ꯂꯦꯝꯕꯗꯨꯅꯁꯨ ꯈꯔ ꯇꯨꯡꯁꯤꯜꯂꯅꯤ꯫ ꯍꯥꯟꯅꯗꯤ ꯁꯨꯛꯂꯦꯝ ꯂꯦꯝꯗꯕꯒꯨꯝ ꯇꯧꯏ꯫ ꯁꯦꯜ ꯑꯃꯠꯇ ꯇꯨꯡꯁꯤꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯥꯔꯛꯑꯗꯤ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ,
ꯁꯦꯟꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯂꯦꯝꯃꯗꯤ ꯅꯪꯒꯤ ꯁꯅꯥ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯔꯕꯁꯨꯅꯦ ꯁꯥꯕꯤꯒꯦ ꯍꯥꯏꯗꯅ ꯈꯔ ꯇꯨꯡꯁꯤꯜꯂꯗꯤ ꯉꯝꯂꯛꯀꯅꯤꯗ ꯊꯔꯣꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤꯅꯦ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛꯇ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯔꯒ ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯁꯥꯕꯒꯤ ꯃꯇꯝ ꯐꯪꯗꯣꯏꯅꯣꯗ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯅꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯅꯪꯒꯤꯅꯤ ꯍꯥꯏꯗꯅ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯕꯁꯦ ꯁꯅꯥ ꯃꯥꯟꯕ ꯑꯔꯨꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯅꯦ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯊꯔꯣꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯊꯥꯈ꯭ꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯦꯞꯇꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅꯤ ꯊꯔꯣ ꯑꯃꯗꯤ ꯇꯣꯝꯆꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯐꯪꯖꯕꯒꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅ ꯊꯔꯣꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯗ꯭ꯔꯤ ꯊꯔꯣ ꯌꯥꯎꯔ ꯐꯥꯎꯕꯗ ꯄꯨꯊꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯊꯔꯣꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯄꯨꯊꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯣ ꯐꯤꯕꯝ ꯁꯣꯛꯂꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯊꯣꯏꯕꯁꯨ ꯑꯁꯨꯝ ꯆꯥꯎꯔꯛꯄꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯟ ꯁꯥꯕ ꯍꯩꯔꯛꯄ ꯌꯥꯝꯅ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯔꯛꯄ ꯇꯟꯖꯥ ꯑꯗꯨꯅꯤ ꯊꯔꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯀꯟꯅ ꯂꯥꯛꯅꯔꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯗꯣꯝꯗ ꯑꯃꯨꯛ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯃꯥꯏ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯄ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦꯗ ꯀꯗꯥꯏ ꯑꯃꯨꯛ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯊꯣꯏꯕꯁꯨ ꯕꯥꯔꯇꯤꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯈꯔ ꯑꯗꯣ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯊꯔꯣꯁꯨ ꯎꯔꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯁ ꯏꯁꯤꯡꯁꯤ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯤꯡꯈꯠꯂꯤ ꯏꯁꯤꯡꯁꯦ ꯅꯠꯇꯗꯤ ꯅꯪꯕꯨ ꯑꯇꯩ ꯑꯝꯇ ꯁꯥꯟꯅꯅꯕ ꯃꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯑꯇꯩ ꯁꯥꯟꯅꯅꯕ ꯃꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯕꯨ ꯄꯣꯝꯈꯠꯂꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯍꯟꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯃꯃꯥꯅ ꯄꯝꯅ ꯀꯞꯈꯠꯂꯛꯏ ꯊꯔꯣ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯥꯐꯤ ꯅꯔꯣꯟꯒꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦꯅꯦꯁꯦ ꯐꯔꯤꯕ꯭ꯔꯕꯁꯦ ꯅꯪ ꯑꯃꯨꯛ ꯅꯥꯔꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯦ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ ꯆꯨꯝꯅ ꯁꯥꯟꯅꯗꯦ ꯋꯥꯅꯦ ꯉꯁꯤꯕꯣ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯅꯄꯥ ꯂꯥꯛꯑꯒ ꯆꯥꯛ ꯂꯣꯏꯗꯦꯅ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯑꯩꯅ ꯊꯕꯛꯁꯦ ꯆꯤꯡꯈꯠꯂꯛꯑꯀꯥꯟꯁꯤꯗꯅꯦ ꯑꯃꯨꯛ ꯍꯦꯛ ꯌꯦꯠꯂꯗꯧꯅꯤ ꯅꯪꯁꯦ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯀꯞꯂꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯗꯕ ꯃꯈꯩ ꯊꯔꯣꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯤ ꯃꯔꯣꯠ ꯑꯆꯣꯠꯄ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯑꯇꯣꯞꯄ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯑꯗꯨꯝ ꯀꯞꯂꯒ ꯂꯩ ꯋꯥꯅꯦ ꯅꯪꯕꯣ ꯑꯗꯨꯗꯅꯦ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯌꯨ ꯅꯪ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤ ꯃꯔꯤ ꯑꯁꯨꯛ ꯁꯥꯡꯕ ꯑꯉꯥꯡꯁꯤꯕꯨ ꯀꯩꯅꯣꯕ ꯁꯦ ꯁꯤ ꯄꯥꯏꯌꯨꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯥꯏꯍꯜꯂꯤ ꯑꯉꯥꯡ ꯑꯗꯣ ꯁꯥꯟꯅꯄꯣꯠ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯃꯤꯠ ꯃꯅꯥ ꯑꯗꯣ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯂꯩ ꯀꯞꯄ ꯑꯗꯨꯗꯤ ꯇꯣꯛꯈ꯭ꯔꯦ ꯊꯔꯣ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯄꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯥꯟꯅꯍꯜꯂꯤ ꯑꯗꯨꯗ ꯁꯥꯟꯅꯔꯣꯀꯣ ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯒꯦ ꯅꯄꯥ ꯂꯥꯛꯂꯅꯤ ꯑꯇꯩꯗ ꯆꯠꯈꯤꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯆꯥꯛ ꯊꯣꯡꯅꯕ ꯌꯥꯝꯅ ꯊꯨꯅ ꯁꯦꯝ ꯁꯥꯏ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯦ ꯆꯥꯛ ꯑꯁꯤ ꯑꯃꯨꯛ ꯆꯥꯔꯒ ꯑꯃꯨꯛ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯥꯛ ꯑꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨꯗ ꯈꯔꯗꯤ ꯀꯨꯏꯅ ꯑꯗꯨꯃꯛ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯌꯥꯎꯕ ꯑꯉꯥꯡꯅꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯂꯛꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯄꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯠ ꯂꯥꯎꯅ ꯍꯨꯟꯗꯣꯛꯈꯤ ꯊꯔꯣꯁꯨ ꯑꯃꯨꯛꯇꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕꯅ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯍꯥꯛ ꯀꯌꯥ ꯍꯦꯟꯅ ꯌꯦꯡꯕ ꯁꯪꯗꯦ ꯑꯉꯥꯡ ꯑꯗꯨꯅ ꯁꯟ ꯁꯥꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯕ ꯁꯅꯥꯕꯨꯜ ꯑꯗꯣ ꯄꯥꯏꯗꯨꯅ ꯁꯥꯟꯅꯩ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯊꯔꯣꯗꯨ ꯌꯦꯡꯊꯣꯛꯂꯛꯏ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯕꯅ ꯁꯥꯟꯅꯔꯣ ꯅꯪꯒꯤ ꯊꯣꯛꯄꯅꯦ ꯇꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯈ꯭ꯔꯦ ꯆꯥꯛ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯣꯝꯆꯥ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁꯤꯗ ꯑꯣꯏꯅ ꯁꯥꯟꯅꯔꯒ ꯂꯩꯔꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯄꯥ ꯃꯁꯛ ꯈꯪꯕꯒꯨꯝ ꯅꯣꯛꯏ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯥꯕꯨ ꯄꯣꯝꯈꯠꯂꯤ ꯑꯗꯨꯒ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯐꯛꯁꯤꯗ ꯁꯥꯟꯅꯒꯦꯗꯤ ꯍꯥꯏꯗꯦ ꯃꯈꯥꯗ ꯀꯨꯝꯂꯒ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯈꯣꯡꯗꯤ ꯌꯥꯝꯃꯤꯅꯦ ꯅꯪꯁꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯔꯣꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯦ
ꯑꯗꯨꯒ ꯇꯣꯝꯆꯥꯁꯨ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯇꯕꯅ ꯈꯝ ꯊꯦꯡꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯦ꯫ ꯏꯅꯦ ꯀꯕꯣꯛꯂꯩꯒꯤ ꯄꯩꯁꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯍꯌꯦꯡ ꯑꯃ ꯄꯤꯒꯗꯕꯁꯨ ꯂꯩꯔꯦ꯫ ꯊꯔꯣꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯣꯝꯆꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯑꯦ꯫ ꯍꯌꯦꯡꯒꯤꯗꯤ ꯂꯩꯔꯦ꯫ ꯏꯅꯦ ꯀꯕꯣꯛꯂꯩꯒꯤꯗꯨꯅ ꯈꯔ ꯇꯞꯅ ꯄꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯦꯛ ꯆꯣꯟꯊꯕꯗꯅꯦ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯗꯕꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡꯗꯅꯤ ꯃꯍꯥꯛꯅ ꯉꯥꯡꯗꯣꯏꯁꯦ꯫ ꯌꯥꯔꯤꯈꯩꯗꯤ ꯃꯍꯥꯛꯀꯤ ꯁꯦꯜ ꯑꯁꯦ ꯄꯤꯈꯤꯕ ꯌꯥꯕꯅꯤ꯫ ꯑꯩꯁꯨ ꯄꯤꯅꯤꯡꯉꯤꯅꯤ, ꯑꯗꯨꯕꯨ ꯂꯩꯇꯦꯅꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯂꯥꯛꯇꯣꯏꯁꯤꯕꯣ? ꯊꯕꯛꯀꯤ ꯄꯩꯁꯥ ꯍꯥꯏꯔꯁꯨ ꯍꯥꯟꯅ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯗꯣ ꯑꯝꯇ ꯌꯦꯡꯁꯤ ꯀꯩꯗꯧꯒꯦ? ꯅꯪ ꯀꯅꯥꯗꯅꯣꯃ ꯍꯪꯉꯨ꯫ ꯃꯊꯪꯒꯤ ꯊꯕꯛꯀꯤꯅꯦ ꯄꯩꯁꯥ ꯐꯪꯕꯗ ꯄꯤꯔꯒꯦ ꯍꯥꯏꯌꯣ꯫ ꯍꯣꯏ, ꯑꯩ ꯊꯤꯔꯒꯦ, ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯁꯤ꯫ ꯐꯪꯅꯕꯅꯦ ꯑꯃꯨꯛꯇ ꯊꯤꯌꯨ꯫ ꯃꯥꯅ ꯉꯥꯡꯕꯗꯣ ꯑꯩꯅꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯒꯤ ꯁꯦꯜꯁꯤꯗꯅꯦ ꯃꯄꯨꯡ ꯐꯥꯅ ꯄꯤꯅꯕ ꯇꯧꯕꯅꯤ, ꯌꯥꯗ꯭ꯔꯦ꯫ ꯍꯣꯏꯁꯦ, ꯑꯩꯅ ꯊꯣꯛꯄ ꯊꯤꯔꯒꯦ꯫ ꯆꯥꯛꯁꯤ ꯊꯤꯔꯣꯔꯥ? ꯆꯥꯛ ꯆꯥꯔꯗ꯭ꯔꯥ? ꯆꯥꯊꯣꯛꯑꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯇꯣꯝꯆꯥꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯊꯕꯛ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯟꯅ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯊꯔꯣꯅ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯕ ꯑꯃ ꯁꯦꯟ ꯄꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯔꯕꯁꯨ ꯁꯦꯜ ꯑꯃꯠꯇ ꯍꯦꯛ ꯐꯪꯂꯝꯗ꯭ꯔꯦ꯫ ꯁꯦꯟ ꯈꯔ ꯄꯥꯏꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯍꯦꯜꯂꯤ ꯃꯈꯣꯏꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯥꯖꯤꯜꯂꯛꯄꯁꯦ꯫ ꯇꯁꯦꯡꯅ ꯂꯩꯇꯕ ꯑꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯂꯛꯑꯣꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨꯅ ꯇꯧꯔꯤꯔꯥ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯊꯔꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯏꯅ ꯁꯦꯜ ꯂꯩꯇꯕꯒꯤ ꯐꯠ ꯇꯠꯂꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯃꯥꯏ ꯇꯧꯔꯝꯅꯤ ꯏꯆꯦ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯂꯩꯍꯧꯗ꯭ꯔꯤ꯫ ꯌꯨꯝꯂꯣꯟꯅꯕꯗꯒꯤꯅꯦ ꯄꯨꯔꯒ ꯊꯣꯡꯉꯨꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩ ꯊꯦꯡꯉꯦ, ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯄꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯠ ꯇꯠꯄ ꯃꯈꯩ ꯋꯥꯔꯕꯁꯦ, ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯌꯥꯕꯁꯦ, ꯑꯩꯅ ꯃꯣꯏꯒꯤ ꯄꯩꯁꯥꯁꯦ ꯁꯤꯡꯂꯛꯑꯔꯣꯏ ꯍꯥꯏꯕꯁꯤ ꯃꯉꯥꯏꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯅꯗꯕ ꯌꯥꯔꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯨꯏ ꯂꯩꯇꯦ ꯍꯥꯏꯕ, ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯤ ꯂꯩꯇꯦ ꯍꯥꯏꯕ꯫ ꯀꯣꯟꯅ ꯊꯔꯣ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗ ꯀꯅꯥꯗ ꯑꯃꯨꯛ ꯍꯪꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯇꯟꯖꯥ ꯑꯗꯨꯅꯤ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩ ꯀꯩꯊꯦꯜ ꯍꯜꯂꯛꯄꯤ ꯏꯟꯗꯣꯝꯆꯥ ꯊꯣꯏꯕꯤꯗꯨ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯏꯟꯗꯣꯝꯆꯥ, ꯀꯩꯊꯦꯜꯗꯩ ꯍꯜꯂꯛꯑꯕꯣ? ꯊꯔꯣꯅ ꯍꯪꯂꯨꯕꯅꯤ꯫ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯍꯩꯕꯤ ꯏꯟꯗꯣꯝꯆꯥ ꯊꯣꯏꯕꯤꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯔꯣꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯍꯣꯏꯅꯦꯍꯦ, ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯁꯨꯝ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯊꯣꯏꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯏꯃꯛ ꯍꯦꯛ ꯃꯛꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯤ ꯋꯥꯅꯦ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯣꯝꯆꯥꯒ ꯈꯟꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯣ? ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯗꯨ ꯃꯈꯥꯗ ꯊꯝꯃꯤ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯔꯣꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯟꯗꯣꯝꯆꯥ, ꯈꯠꯅ ꯆꯩꯅꯕ ꯀꯩꯁꯨ ꯌꯥꯎꯗꯦꯗ꯫ ꯍꯟꯗꯛꯁꯦ ꯈꯔ ꯋꯥꯏ꯫ ꯏꯅꯦ ꯀꯕꯣꯛꯂꯩꯒꯤ ꯁꯦꯟ ꯄꯤꯒꯗꯕꯁꯨ ꯁꯨꯗ꯭ꯔꯤ꯫ ꯃꯥꯒꯤ ꯁꯦꯜꯁꯦ ꯁꯨꯅ ꯄꯤꯔꯗꯤ ꯋꯥꯉꯥꯡ ꯑꯃ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯑꯗꯨꯅ ꯍꯩꯅꯗꯦꯅ ꯃꯥꯒꯤ ꯁꯦꯜ ꯑꯗꯨꯗꯤ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯏꯕꯥꯅꯤꯅ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯁꯦꯟ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯗ ꯁꯦꯟ ꯈꯖꯤꯛꯇ ꯍꯪꯕ ꯆꯠꯂꯨꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯏꯍꯦ! ꯊꯣꯏꯕꯤ ꯃꯥꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤ ꯀꯕꯣꯛꯂꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯑꯉꯥꯡ ꯃꯈꯩ ꯑꯁꯤꯗꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯃꯈꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯃꯨꯛ ꯃꯈꯥ តាꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨꯔꯣ, ꯅꯪꯅ ꯆꯠꯂꯨꯔꯤꯕ ꯑꯗꯨꯕꯨ ꯐꯪꯕꯨ ꯐꯪꯂꯛꯄ꯭ꯔꯣ? ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯟꯗꯣꯝꯆꯥ? ꯂꯩꯇꯦ ꯂꯣꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯗꯤ ꯀꯝꯗꯧ ꯇꯥꯔꯦ? ꯄꯩꯁꯥ ꯍꯥꯏꯕꯗꯨꯗꯤ ꯈꯣꯟꯊꯤ ꯈꯔ ꯆꯥꯔꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯆꯣꯟꯊꯔꯒ ꯑꯗꯨꯝ ꯄꯤꯕ ꯇꯥꯔꯦꯗꯅ꯫ ꯅꯈꯣꯏꯒꯤ ꯁꯦꯜꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯣꯟꯊꯗꯣꯏꯅꯣꯅꯦ? ꯃꯇꯝꯕꯨꯗꯤ ꯌꯥꯝꯅ ꯀꯨꯏꯔꯣꯏꯗ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤꯅꯦ ꯁꯦꯟ ꯈꯔꯗꯤ ꯂꯩ꯫ ꯑꯩꯁꯦ ꯌꯥꯝꯅ ꯊꯨꯅ ꯁꯤꯖꯤꯟꯅꯒꯗꯕꯗꯤ ꯑꯣꯏꯕ꯫ ꯊꯨꯕ ꯍꯥꯏꯁꯦ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯣꯏꯅꯤ꯫ ꯑꯗꯣ ꯅꯣꯏꯒꯤꯅꯦ
ꯑꯩꯒꯤ ꯁꯦꯜꯁꯦ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯁꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯣ, ꯃꯇꯝ ꯑꯗꯣ ꯈꯛꯇ ꯆꯥꯅ ꯄꯤꯔꯛꯎ꯫ ꯊꯔꯣꯁꯨ ꯂꯩꯇꯕ ꯀꯧꯕꯅꯤꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯉꯝꯕ ꯉꯝꯗꯕ ꯌꯥꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯏꯟꯗꯣꯝꯆꯥꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒꯅꯦ ꯍꯥꯏꯕꯗꯣ ꯑꯩ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯉꯥꯏꯈꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯦ, ꯅꯪꯒꯤ ꯁꯦꯜꯗꯨꯕꯨ ꯀꯌꯥꯅꯣ? ꯊꯔꯣꯅ ꯁꯦꯜ ꯃꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯌꯥꯝꯅ ꯊꯥꯖꯅ ꯄꯤꯔꯛꯏ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯀꯥ ꯍꯦꯟꯅ ꯈꯨꯟꯕꯒꯤꯗꯤ ꯅꯠꯇꯦ, ꯃꯁꯥꯅ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯁꯛ ꯑꯣꯏꯕꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯇꯧꯔꯛꯄꯅꯤ꯫